ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤꯗꯨꯅ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯎꯅꯁꯤ ꯍꯥꯏꯅ ꯃꯇꯝ ꯊꯥꯔꯛꯂꯕꯅꯤꯅ ꯑꯍꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯊꯕ ꯉꯝꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ ꯌꯦꯡꯕꯇꯗ ꯅꯣꯡ ꯉꯥꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯃꯥꯁꯨ ꯃꯥꯕꯨ ꯍꯧꯗꯣꯛꯀꯦꯅ ꯆꯪꯉꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦꯗꯣ꯫ ꯃꯝꯇꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯉꯛꯅ "ꯍꯩꯃ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ ꯂꯣꯏꯁꯤꯜꯂꯝꯃꯤꯁꯤꯅ? ꯅꯣꯡ ꯉꯥꯟꯕꯗ ꯉꯥꯏꯔꯤ, ꯆꯠꯅꯕ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯁꯦꯝꯃꯤꯅꯦ ꯍꯥ?" "ꯃꯃꯥ, ꯑꯔꯨꯕ ꯊꯕꯛꯅꯤ. ꯁꯤꯗ ꯆꯠꯍꯧꯗ꯭ꯔꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯆꯥꯟꯁ ꯐꯪꯗꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ." "ꯀꯔꯣꯝꯗꯒꯤ ꯍꯣꯠꯆꯤꯟꯗꯅ ꯅꯪꯁꯦ ꯊꯤꯀꯥ ꯇꯧꯕ ꯌꯥꯎꯍꯜꯂꯨꯕꯅꯣ ꯍꯥꯏꯗꯣ ꯌꯧꯔꯕꯅꯤꯀꯣ ꯑꯩ." "ꯇꯥꯃꯣꯁꯨ ꯁꯔꯀꯥꯔ ꯊꯕꯛꯅꯤ ꯍꯥꯏꯗꯅ ꯑꯃ ꯇꯧꯁꯤꯜꯂꯦ. ꯄꯥꯕꯨꯡꯅ ꯆꯠꯂꯝꯕ ꯂꯝꯕꯤꯅꯤ. ꯑꯩꯅ ꯃꯈꯥ ꯆꯠꯊꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦꯅ." ꯃꯝꯇꯥ ꯃꯆꯥꯅꯨꯄꯥꯒꯤ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯟꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ "ꯅꯣꯏ ꯄꯥꯎꯡ ꯐꯥꯎꯕ ꯊꯤꯀꯥ ꯇꯧꯕꯁꯦ ꯄꯥꯝꯗ꯭ꯔꯦꯅ ꯀꯔꯕꯥꯔꯗ ꯁꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯅ ꯂꯨꯞꯁꯤꯟꯕꯒꯨꯝ ꯇꯧꯏꯅꯦ." "ꯄꯥꯎꯡꯗꯤ ꯊꯤꯀꯥ ꯃꯇꯝ ꯂꯣꯏꯔꯛꯄꯒꯤ ꯃꯟꯇ꯭ꯔꯤ MLA ꯃꯌꯥꯝꯒ ꯁꯪꯒ ꯇꯧ ꯂꯩꯔꯁꯤꯗꯤ. ꯀꯩꯀꯩꯅꯣ ꯈꯪꯗꯕ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯑꯗꯥꯅ." ꯃꯝꯇꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ "ꯃꯨꯟꯅ ꯈꯟꯖꯤꯜꯂꯨꯔꯗꯤ ꯑꯁꯤꯁꯨ ꯊꯤꯀꯥ ꯃꯈꯜ ꯑꯇꯣꯞꯄ ꯑꯣꯏꯔꯝꯗꯣꯏ ꯄꯣꯠꯅꯤ." "ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯕ ꯂꯣꯏꯔꯕꯣ? ꯈꯔ ꯆꯥꯔ ꯊꯣꯛꯈꯤꯒꯦ." "ꯂꯣꯏꯗ꯭ꯔꯦꯗ, ꯅꯣꯏ ꯄꯥꯎꯡ ꯆꯠꯊꯣꯛꯇꯅ ꯂꯩꯌꯦ. ꯅꯪ ꯌꯥꯍꯧ ꯃꯇꯥꯗꯣ ꯉꯥꯡꯕꯤꯕ ꯇꯥꯔꯦꯅ ꯑꯩ ꯙꯨꯞ ꯀꯠꯂꯨꯕ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯅꯪ ꯍꯧꯗꯣꯛꯄ ꯆꯪꯉꯛꯏꯁꯤꯅꯦ." "ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ?" "ꯑꯣ, ꯆꯠꯃꯟꯗꯅ ꯋꯥꯔꯦꯌꯦ. ꯂꯩꯔꯁꯨ ꯇꯞꯅ ꯑꯣꯏꯅ ꯆꯠꯂꯅꯤꯅ ꯍꯥꯏꯕꯅꯤ." "ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯄꯥꯕꯨꯡꯒꯤ ꯄꯤꯁꯨꯝ ꯑꯅꯤ ꯅꯛꯁꯤꯟꯕ ꯃꯥꯏꯊꯣꯡꯗꯣ ꯍꯦꯛ ꯎꯔꯒ ꯊꯣꯛꯄꯗꯨꯗꯤ ꯑꯩꯁꯨ ꯇꯟꯕ ꯀꯣꯏꯃ." "ꯅꯪꯅ ꯍꯥꯏꯖ ꯁꯥꯏꯗꯣ ꯃꯤꯡꯁꯦꯜꯗ ꯌꯦꯡꯉꯨ. ꯅꯪꯒ ꯃꯥꯒꯅꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤ." "ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯄꯥꯕꯨꯡꯅ ꯂꯧꯕ ꯑꯣꯏꯔꯦ." "ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣ. ꯅꯪꯅ ꯅꯄꯥꯕꯨꯡ ꯂꯧꯕꯒꯤ ꯐꯖꯕꯅꯤ." "ꯍꯣꯏꯗ ꯍꯣꯏꯗ, ꯃꯤꯆꯪ ꯆꯪꯅꯧ ꯌꯥꯅꯕ ꯅꯣꯏ ꯃꯁꯦꯜ. ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ." "ꯍꯥꯏ, ꯑꯩ ꯐꯃꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ. ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯤ ꯍꯥꯏꯗꯥꯏ? ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯣ." "ꯃꯃꯥ, ꯇꯥꯃꯣꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯀꯌꯥꯝ ꯀꯨꯏꯅ ꯄꯣꯁꯇꯤꯡ ꯇꯥꯔ ꯂꯩꯗꯣꯏꯅꯣ?" "ꯍꯣ, ꯅꯪ ꯄꯥꯎꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ. ꯊꯥ ꯑꯃꯅꯤ ꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯇꯥꯔꯛꯄ ꯌꯥꯔꯦ." "ꯍꯣꯏꯅꯦ, ꯈꯔ ꯊꯨꯅ ꯌꯨꯝꯗ ꯂꯩꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯦ. ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤ ꯂꯥꯞꯅꯗꯧꯔꯦ." "ꯊꯣꯏꯕ, ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯀꯣꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯑꯃꯗꯨꯅ ꯁꯨꯇꯤ ꯅꯨꯃꯤꯠꯇ ꯌꯨꯝꯒꯤ ꯃꯈꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯅꯤ. ꯅꯪꯅ ꯊꯕꯛꯀꯤ ꯅꯃꯥꯗ ꯀꯣꯏꯆꯠ ꯆꯠꯅꯤ. ꯌꯨꯝꯗ ꯃꯆꯥ ꯑꯃ ꯂꯩꯔꯕꯅꯤꯅ ꯆꯠꯊꯣꯛꯈꯤꯕꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯅꯥꯆꯨꯡꯂꯔꯣꯏ. ꯑꯗꯨꯅꯤ ꯅꯪꯅ ꯄꯥꯝꯃꯤꯁꯦ, ꯅꯠꯇ꯭ꯔꯣ?" "ꯑꯩꯒꯤ ꯃꯥꯗꯔ ꯅꯨꯡꯁꯤꯕꯤꯁꯤꯅ ꯈꯪꯗꯕ ꯂꯩꯇꯦꯀꯣ. ꯒꯣꯗ ꯐꯥꯗꯔꯒ ꯍꯥꯏꯅꯕꯗꯣ. ꯃꯃꯥ, ꯅꯪꯗꯤ ꯒꯣꯗ ꯃꯥꯗꯔꯅꯤ. ꯍꯩꯇꯕ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯦ." "ꯅꯣꯏꯕꯨ ꯄꯣꯛꯂꯤꯅꯤꯗꯅ, ꯀꯩꯗꯧ ꯈꯪꯗꯅꯤ?" ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯄꯗꯣ ꯀꯤꯆꯟꯗ ꯃꯝꯇꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯗꯣꯔꯦꯟꯅ ꯍꯦꯛ ꯇꯥꯔꯨꯔꯦ꯫ "ꯀꯩꯗꯧꯔꯦ? ꯅꯣꯡꯉꯥꯟꯕꯒ ꯃꯔꯩ ꯌꯦꯠꯅꯔꯤꯗꯤ?" ꯔꯥꯁꯕꯤꯔ ꯃꯄꯥꯕꯨꯡ ꯎꯕꯗ ꯀꯤꯔꯞꯅ ꯁꯨꯝ ꯋꯥꯔꯤ ꯑꯃꯅꯤꯗ." "ꯐꯤꯔꯣꯜꯒ ꯅꯥꯟꯅ ꯁꯦꯠꯂꯤꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ?" ꯃꯝꯇꯥꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯊꯤꯀꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯌꯦ. ꯉꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯇꯟꯖꯥ ꯐꯪꯅꯤ ꯈꯪꯗꯦꯌꯦ." "ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯊꯤꯀꯥ ꯇꯧꯔꯛꯄꯗ ꯑꯗꯨꯝꯕ ꯑꯝꯇ ꯂꯩꯈꯤꯗꯦ. ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ?" "ꯃꯆꯤꯟ ꯊꯤꯔꯤꯔ ꯈꯪꯄꯣꯟꯇꯦꯗ. ꯑꯩꯉꯣꯟꯗ ꯈꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯏꯖꯤꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ." ꯔꯥꯁꯕꯤꯔ ꯁꯨꯛꯇꯣꯛꯂꯒ ꯌꯥꯔꯛꯇ ꯉꯪꯂꯝꯃꯤ꯫ "ꯇꯟꯖꯥ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ." "ꯑꯩ, ꯆꯤꯌꯔꯗꯨꯗ ꯐꯝꯃꯨꯅꯦ. ꯁꯨꯝ ꯂꯦꯞꯄꯁꯤ ꯋꯥꯗ꯭ꯔꯣ?" "ꯑꯩ ꯁꯪꯒꯣꯝ ꯂꯣꯜꯂꯛꯀꯦ. ꯅꯄꯥꯅꯆꯥ ꯋꯥꯔꯤ ꯁꯥꯟꯅꯧ." "ꯍꯩ, ꯑꯩꯅ ꯂꯣꯜꯂꯕꯅꯤ. ꯕ꯭ꯔꯦꯗꯇꯣ ꯈꯔ ꯁꯥꯍꯜꯂꯨ. ꯑꯇꯩꯗꯤ ꯌꯥꯔꯦ." "ꯍꯩꯁꯨ ꯈꯣꯛꯂꯕꯅꯤꯅꯦ." "ꯊꯣꯏꯕꯒꯤ ꯌꯦꯔꯨꯝ ꯑꯐꯨꯠꯄꯗꯣ ꯃꯀꯨ ꯈꯣꯛꯇ꯭ꯔꯤꯕꯅꯤ. ꯑꯁꯤꯃ ꯈꯣꯛꯂꯛꯈꯤꯒꯦ, ꯑꯗꯨꯒ ꯁꯪꯒꯣꯝꯗꯣ ꯍꯩꯔꯛꯑꯒꯦ." ꯗꯣꯔꯦꯟ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯑꯩꯅ ꯄꯥꯎ ꯂꯧꯅꯕꯗ ꯅꯪꯗꯤ ꯊꯤꯀꯥ ꯃꯐꯝꯗ ꯂꯥꯛꯑꯁꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯇꯟꯗꯟꯗꯩ ꯍꯦꯜꯂꯤ ꯍꯥꯏꯅꯦ." "ꯊꯕꯛ ꯁꯨꯔ ꯂꯩꯔꯤ ꯃꯌꯥꯝꯗꯣ ꯁꯨꯃꯥꯏꯅ ꯂꯩꯁꯤꯜꯂꯒꯗꯤ ꯁꯨꯐꯝ ꯈꯪꯉꯣꯏꯗ꯭ꯔꯅ ꯇꯧꯕꯅꯤꯗ." "ꯑꯗꯨꯗꯅꯤꯅꯦ ꯁꯣꯏꯔꯤꯗꯣ. ꯍꯟꯗꯛ ꯅꯧꯅ ꯁꯪꯒꯥꯕ ꯊꯣꯡ ꯃꯆꯥꯗꯨꯁꯨ ꯍꯞꯇꯥ ꯐꯥꯗꯦ ꯅꯤꯡꯈꯥꯏ. ꯃꯔꯝ ꯊꯤꯒꯠꯂꯨꯕꯗ ꯏꯟꯖꯤꯅꯤꯌꯔꯒ ꯊꯤꯀꯥꯗꯥꯔꯒ ꯃꯥꯟꯅꯔꯒ ꯁꯦꯜ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯌꯦꯡꯁꯤꯟꯗꯕꯩꯅꯤ." "ꯏꯁ, ꯀꯌꯥꯗ ꯉꯝꯃꯤꯅꯣ? ꯁꯦꯜ ꯆꯥꯅꯕ ꯍꯣꯠꯅꯕꯗ ꯂꯣꯏꯔꯦꯅꯦ. ꯑꯩꯗꯤ ꯇꯥꯕꯨ ꯇꯥꯔꯨꯗꯦ." "ꯑꯗꯨꯅ ꯃꯃꯤꯡ ꯂꯩꯕ ꯃꯈꯣꯏ ꯈꯔꯅ ꯇꯧꯕꯅꯤ. ꯑꯩꯗꯨꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯥꯏ ꯍꯥꯏ. ꯑꯩꯈꯣꯏꯗꯧꯅ ꯗ꯭ꯔꯦꯟ ꯁꯦꯝꯕꯩ ꯊꯤꯀꯥ ꯂꯧꯕꯁꯤꯅꯗꯤ ꯑꯗꯨꯝꯕ ꯇꯧꯗꯦ." "ꯅꯈꯣꯏꯅ ꯍꯦꯟꯅ ꯀꯤꯔꯦ. ꯐꯤꯠ ꯑꯁꯨꯛ ꯄꯥꯛꯅ ꯆꯟꯗꯧꯕ ꯗ꯭ꯔꯦꯟꯗꯨ ꯍꯦꯛꯇ ꯁꯝꯗꯠꯂꯤ ꯄꯩꯁꯥ ꯆꯥꯅꯕ ꯍꯣꯠꯅꯕꯗ. ꯀꯣꯏꯂꯥ ꯊꯥꯎ ꯍꯥꯏꯅ ꯂꯧꯈꯤꯕ ꯊꯤꯀꯥ ꯐꯪꯉꯦ, ꯃꯁꯥꯒꯤ ꯑꯣꯏꯖꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗꯧꯏ ꯍꯥ? ꯄꯥꯇ꯭ꯔꯤꯛ ꯄꯥꯅ ꯊꯥꯖꯤꯜꯂꯤ. ꯍꯞꯇꯥ ꯐꯥꯗꯦꯅꯦ,
napi haurakpana hali. Raspberry makoktu hotlaga. Paung hoisu tauramnida. Dorian mangat nomlaga. Hai, aidi adugumba taurakte. Niyom yam sengna chale. Aduga leiriba lanthum sisu nadhauna thamlambani. Mama sasu yen nganu sanbi loiraga. Madudagi phanglakpa selduna lipsilamba ngaktani. Mamta sumi chang-changai. Nang pauna paisa chaba oiramadine namase sana mayamna tektharoidro. Hoi, thabak ama tawbasi profit yaudana tawba yade. Adubu matang matam haibamle. Ka henba thabaktadi tawdeko. Mamta su amuk yausilai. Asidani, ainane necklace mari mangada sahaurise. Dukan gi profit su mamadi sana sadoya aina pautaida. Mamta sangom du machada pirami. Aduga adudi langani. Aina tek tungsilagane hangjaba Mamta jewelry gi profit oidoini. Chekon gi profit su noi namagi investment da yauhanbani ko. Mamta phat saugalai. Aina ne yum sigi mangnaba karisu tawba nate. Kharasu yeng da tawbiyu do. Hai nama sauri ko. Raspberry sangom do haifet chinglaga. Thong tekpaido aishu dare. Mamang da sarkar gi school semjilini haina thika lobada makok oikiba nupadone na haine. Case yam kana chathanaribani. Tan charadi tawmaishu khanglamni. Aingondadi adumbadi amta hairakte. Icham chamba ukilni kakai. Yamsu chami. Kakana thongba nganu su yam hawi. Madu masune thawga machugadi yam phasana pamjabani. Mamadi kamain khangiba. Dorian na oina khumlai. Aikhoigi dukan gi pata gida mana mateng pangkhidana. Adui matung phaniyam changnaramida. Ho aina nupi thibai wa hodokpa henman badaine ma tandana lakhidaba oidoini. Masina masi oire. Nang maga sanga tawganuko chahi manade. Adui mathakta aigi yeknaba mayam le. Makhoina kaisu nattabada khudong chaba launaba hotnarakani. Makhoi paungsune hekta henjili. Kaidabu lana laudaw lege. Hai, aishu makhoigumna aranba thabak tawramlani. Aduna machanupa thadoga tawmaidei mateng launaba hotnabani kaina khankhidori potnine. Hoine, masisu amuk chummi. Aduga thoiba phasabasu watli. Nanga maga thengnakhiba mawongdo. Hoi mama, ai bhab tai chatlaroigi. Pikta pikpa ngang oikhidana nonganbaga migida koiba chatli haina ngangdawsu hojikti chaw. Nasagi na thau lejabanina aina thingphamsu thokte. Tawbatabu matam leiba khibekta nangbu lapna oirasu senari haibase masi kauganu. Raspberry yarakta nganglaga senabaduna natro kaka tawmai oida chatlami haiba khangido. Yare thabak chathomdaidane yamsu ngangbiyuranu. Thoiba paung kainu chumna kobada nangna nasadu ipa pakhatledubo. Ho makhoi paunggi mawongdudane ichase pakhatbo oirini. Se thoiba awathabi amunba se chasilu nabo khoidei thilakpani. Aishu machet khara chagedana. Ho angang thabak chattoini nane ma hana pibani. Makhoi paunggi su pirakadoini. Phana thabak chillasu chak chaba matamdi yumda halakpa kaugan. Lamda chaba chak kaidawnungda hakchang machi oiroiko. Thoiba nakhoi paungna hairiba asimadine yam chummiko. Nang paung su phana thabak chillasu yumgi chak natana chadi. Halakpa pharak tadawba numitsidi tiffinda haplaga puraga hekta chatkidoini. Hoi, aisu sumai matau tamagi. Itam chagi duty na pung kyada loidoino khangtri. Yumda yam phazan halakadawri. Chekon gi khutsuman pithoktaba khara leibado. Sel khara hapiraga pikhinaba tawko. Ngarang check tawramabane. Horen nungdang waram phawda pithoknaba tawrage. Hanai leiba sel do konadrasu ATM dei khara chingthokko. Yamdo boiragana bank ta chatlaga mafam khangna withdraw tawrujo. Hoi paung. Thoiba nabuk thalabo nangbo. Hoi ma pungse yadre. Amaso yanaba sindoinina. Hai, chak chaba halakpado kauganuko. Kaude, thengba nganba haidudi horen phone da pau phaunarase. Ai chalukhi. Hai, ngai khone hai nangbo. Manam nambikigene. Gari do inthijana thauko. Mamta machanupa thokhibaga ichase angang iwoi oina thabak chinba haido oireko.
Hey, makhoi chahi sidai jinbaduna hayengwai kanadoi Phana kanani hairasu selna yaraktaba haiba masu leido. Sel tungsinda yade haidina ai sizinasan nupan. Aduba tansinba haiba ma khanghaudradi tungi punsida katan haiba mingtholdo madu phangloidoini ko. Lairiba lanthomse kairaga chabadasu mana loishinba kaisu ngamloida. Aduga macha masu haktaktana kholada leihoba si natro. As waga ngangjararoida ai ngang khuding ne aranba hekta tahawi. Nong phadok thabak chatana yumda leidoisi mari yetnadana leisiko. Mama mapadi yumda leihore masa nanba nupi amadagi hena nungsini khangdraba pakhangdudi Caesar Hospital gi gate mapa yofattabi gari du khamlaga achat awok singbu yenglami. Mathanta oibaduda tawfam khangdraduna achanba marupta call tawsilami. Lakpa phamungdagi receive tawrakpani khonjel du molap chatli. Bro, tumba hogatribo thengini. Radio itare makai paw baw laktrida yam ngali. Nangdi hogalabo. Aidi ngasai hogali. Caesar Hospital jangpham mayada lei. Debita call dobani off lei. Kuido rezana off thamiduna. Horen office timing do on tobra yengagi. Niti di thengnarabo. Asai de lakbra yengbani. Laktrimal. Hera mayum thongan de direct sangama tungina ro yadro. Adom chatpa yadre. Pabunga mamaga na chatlano na thingi. Lakpa uiri tawbado mamit khangsing singai. Chatpa phau yadradi niti do mamu oina pusilakandadi inthoktoy jalo. Kuidaba inthoktoyba. Aina pamna pusilakpa nupibo. Adumainga tawdoiriko aidi tongan chadawni. Soidre he mamas boy nangnabo. Oini. Aigi nungshibay Yaikhom nadradi kuidawni. Bro, hojikta pabunga imaga na chatpa thingi daine. Hoi thingi. Adu thingi do niti pamdabay oidoini. Natradi kai maram leidana haidoiba. Raspberry WakhaL taraduna. Oh, asigi oire. Mai maram nateda. Aikhoina kaka tawmay manak chatpado. Chatkanu hain thingakpa. Lakpa khangningna. Heartbroken oraba halduna kamukaidauragi. Secretary Law, Department of Legal Justice haibra khangdreda adumba amdi oi haibani. Ai yam sathina nei ba halni kaino payuko Google search puto khaigene. Paungna khangna hairabani maga loinabado pabungi yeknabana lana khankhini aduna chatkano na haibani. Ai bro yam sathin nei ba halorami sidi shim ga se ekto una khai sidi ba lo college ki gold medal loba nupani. Nei hesidi. Aikhoina sanga tawrpa hal haise pangnop nop ta oirameni. Aidi ukil macha mo in khalini ni. Aisa duma in khalini. Mana su wajau bam tangangde. Aikhoi gi jamjaba mong sida wajau ngang batalamani. Natraga masagi maruluk na chatpa haloidoni. Matang chawda thengnaradi kaka se anaiba mini ko haidi haikini. Nang na chatpa yadrasu aidi chatlugi. Punba nungai. Bubok mabani khakleibado nungshidro. Nang su chatpa yar. Nathanda chatkraga aisu mabu uningba kaubanina kakawagi yum thangnabaga oire adum chaningaktoy male. Chumdi chumdoini. Phareni. Matam khra gap piraga chatse. Pura mari thatatpadudi pamde. Asuk matik chaba misakse hundo amiba nupidugi thamoi shishu ngamdi ngammiko. As adugi waridusu khangdi khangningbani kanang khangbado mongonde henba matik chaba amada nupiduna leikiboirambasu yai kaino. Kana haibaduna. Bro, nupa moina khaluni. Aigi ex tuna aingondagi henkiba haisi kittada WakhaL se maning handoini. Mana hanthana leiba uradi sak kakningba phaudoini. Humani go haridana. Kakana dumba misaga moiramdradi kamdoba. Hoi, adusu oibe. Adunabu move on toba ngamdrini. Adu masak khangningdro. Anubidu khangaga dodoinoda. Khangdokpa budi if machanupi ga pomadi laiba king hobuna jumdoini. Nupi si supang phangaroi kaina khanbairo nangse. Sum haidokibanida nupi budi phangni. Class 11 kabi ma kabak sabak pari saba horabani.
Kong kande. Ngarang ahingde ni. IG da thengnabani. Reels kadi mai dawi ngaktani. Aina video khuding changagane. Lapri ek tawsanbani. IG gi nupibo atopa khangnaba soi leiramni bo. Lening lesanu kaino. Aina khangoi mathau tade. Angamba mulla koinara matam. Nupi duna nang nataba atopa side amada thamamadi. Kumai nungai ni. Confirm da tanaki. Adui matung taba nangi bro na thopa silaki. Yungko, don't worry. Wa makha tage tobaga magi thongnau ge mingsel duda mi amana kak thelakpa duda ai kon torage ko. Hoi, ai sogalage. Mama hoten dei tan leiruge. Mairen chak to hawbani. Hoi, ren pau phonarse. Thongnau do fat lei tharaga yengubada thajadaba maungda niti do leptuna leirami. Khanghaude na son pikna chinbaldagi kaukhiba. Itamacha. Swaida unaragumse canteen su changkan. Raspberry nak oido leiduna yengi. Adudi kaida unase haino. Ado su khangde. Itamcha nangna sado ipapa khalido kaigino. Ngarang aina chi ama iraga langakpado thengnabra. Adu thengnabaini aina sida laise. Adu iba kanda aikhoi ma do khangkiba mal. Raspberry sa matha sagale. Ibani canteen do unase se khangkre dude. Maram laitana aina hospital gi letter head to sagaraga ibadu da chingna khibani. Magi pakhat pa mawang duda nungsiba su phawre do pakhat libado fathana ba hone. Ai gari sidai kumthara roigi. Kaigumba mina ai sakse uhawradi no ima da haido khibasu ye. Aduga nang hojikidi duty dor. Ren loirakpadu da ai aswai khara chakhatna ngairamgi. Yabra. Magi paukhum du pidabi nupi du fatlaw na thokre. Sauraga chatkiboi ningduna mamitu leiduna tanaraga yeng. Oi thangba gari gi thongdo hangnaba hone. Niti saurangnana thong se hango. Raspberry ngakpoi kaiboi hangdoklaga. Aina chai log thambani. Niti mamang setu da phamlaga thongdo phatlon sili. Thaur gari se swaida kuina khamano. Raspberry angakpa amaga loinana gari do thaugatli. Kaidobu yorgi nungna han khega manadena. Aina thokresa kana uhoba jatno yumdaga mu pau pirak toi jala. Adu kyam kiba hona deda. Nangna ranba thabak tobusu nate. Pupana pamdaba thabak ne ina tawris. Mana khangadi aibu soidana chaigani. School kari ngai da chaibadu di yai. Adu hojikti nang sumatik chare nasagi senpham ama sule. Aisu sel thokpa yaba thabak ama tawri. Yam lam henba nupa su nate sawfam thokdena. Aikhoi pepe da saw ngangwani. Madi tasina da ngam. Aidi pupa masak ubada aranba ma tawruba sa leipam khangde. Raspberry gari do lambi matai oirap khamlaga mabu themjinna ba hotne. Nang aranba thabak tawba leite. Kaishum khangano. Amu khami sena kaigino. Hospital da thabak tawmina ba mayam amagi phawphamni. Yam phajade. Adum thaw. Ida macha nangna gi gan basina. Nangna iwarama khangadawni. Nangna jumjaro yarini. Ado kaigino duty loiraga unase haramaga duty yawdabi thokleisina. Ngarangna ai off oire khangbani. Adubu morning taba ichegi mateng khara pangbiraga aise tanja lauraga thorake khanbani. Raspberry phagi ta thorei. Ai uningbana leifam khangdabai thorei raba. Natti iche do emergency ama leire la aroina harakpa. Magi mahuta aina oina puona haidoiba. Magi di general ship su oibani. Aduna horen phau ngai haladi nangsu wara doiba. Canteen do unaba yadre na kaige. Duty su tawdre canteen da pham leiradi phajade. Adoi mathakta yumdagi imana aibu inspection lakpa matamda nanga una leiramadi ai phajafam leiraroi. Nangna haidu su chum. Adubu ngasidi WakhaL yam nangai. Nangna aigi thamoi khangbibagum tawri. Aisu thawai panba misakni. Koidawai nangi WakhaL khangoi no. Itamacha madam kuina dagi ngairakpa numito ngasi oi. Ngasi oiriba nangse punsi chuppagi hongdaba oyuko. Hongaroi. Ai song hongaroi. Sidai henba nungaibabu mafam kaida leirudoino. Gari do yenga thauko nungaibado soiba dar. Soiroi ai bhajan yenga thori sidi. Wahai do da anima sitha nokminai.
Thoiba, Thoibao, Thoiba, nang butabra mi, pung se ayo krene nang bo, haukat na bataw wani. Ay gari dam thoi se di, kusum daw riba. Haima, mamang da su gari ura mali ni masibo. Ubu umande da, nunga le gari thore, nung thil oire gari thore. Numit tare gari thore. Ahing da su, nung padok thoba yauri ni. Paisuk tu ching thok na ba hot ne. Ho, haugat lo yare, mangbo do kuy na mangba ho na bro, mikap to o wani. Raspir, uirum tawramba mamito pang thore. Aidi, pamung sida kay doiba. Nang bu ngawrabo. Pamung se potha pham tum pham ni haiba kawrabo. Raspir, hakam haifet challaga. Hospital get tagi gari thoto khibaduna kamain tawraba. Kana hospital da pukhatamgi. Ha. Noi paung na yam ngang khawraba ni ko nang. Raspir, magi room akoy ba da yenglaga. Ay du mangoy re. Mamta, paisap tu ching thok laga. Hawgalo chalo, nachin ga do sing do ucho. Breakfast jana ba tawsi ko. Abu khoi de awa thabi amun ba purak do leiribo. Mamta saurang na paisap tu thupna. Hakup na inkhol yana bada yan kraba awa thabi pambi do namang do uramiro. Raspberry hiplam badagi tande mande tawduna hawgat laga phami. Ay mangda mamana wa thabi amun ba pijarami. Mamta nungai taba amaga loinana khon naw tharai. Nang sumangda uboire awa thabi pambi do. Ay di madu tanate. Nahanwai aina laisari ngai horamba khongnang pambi do nahan uramini. Raspberry makok tu khot laga. As mama ay wari samna drebo. Kay de samna doino nang natungan mamang mangjabani ay na mamang bani. Ay bo masay na lotion kraday ne. Kaday de ngasay no pung se tara makay ta dorabani. Hawkat lo se ting. Ay si loy sila magane nang paung chak pizza doini. As mang pawe muna bring to shili ito risi. Hay karan ngang lay no. Adoy saruk ne nang paung saw hori do themu cho chalo. As maram khangdana kamain thim doino mai thabaki saw boiramadi. Thabaki saw ba nate ne. Nang na gari se kai da waishin bano. Ha headlight chu kai re haine. Oh waishilu bai nate da. Mina thomjilak pai ne. Tire su mapa chawa khar wat pani. Lemjari he. Ha lemjari ba dumai na hairaga. Mi du na sem gi ai bane. Auto driver ni. Aina kay dorudono yarani thado bani. Napana chang ang nucho. Yaho theng manang dine breakfast chaw. Aikoy na chak charagi. As ay su chak un charagi. Thabak chat toy su le. Napabungi dukan se na ba chekon yengsin bay namada nang na thabak chin ba sari si kaino. Ha ngasay phone tawdu na hang nakhibada su nang na la asu pungkhay pa na masak uge phangdi haine. Kuna haino mathau tawgi leitadana ay pa na leido. Wada zala khangdi. Manager lady singduna oida bangang ba huna dine. Ibungwa nang hindi hen malabani ko. Ikaidro David hoyi mamangda midi thabak ama tawrabani. Aishu paungi thabak de yengchili sidi kemi kaibide. Lakpa na bani ni hojik pharak taraga leirisi. Magi su police ki exam thakibadu haidora adi nang khakni pharak ta doise. Adum kandana full time oina paungi business to mai unchila loire kaino. Hai nang choitrang patrang nga dum lehoro ko. Ay loisin ba su loire chak chana ba tawragi. Oi bani mama ay thabak aruba lei ko. Aruba exam ama thaba chatni su leite taningde nangi wado. Asidi ba bro do ay lobula ona ko da very dor. Natradi itam cha thengna bai chance mangza doine.